Council of Higher Secondary Education Manipur Kosem na lauba Higher Secondary Examination ISSE 2024 ngasidagi puna mahairoi lising kuntra matoiga chahum yangkai matoina ching amadi tam yauna puna center chamaga tara matoida exam thaba hokre ngasidagi haukiba Class 12 ki exam adu da puna center chamaga tara matoida Science Arts amadi Commerce stream ge apun ba mahairoi lising kuntra matoiga chahum yangkai matoi Science da mahairoi lising kunithoi chatu kuntra matoi Arts ta mahairoi lising nipan ga chama amadi Commerce ta mahairoi chatu kakunna exam thaki tungi mahairoi kiyagi laibak lep ka doriba exam asi haugadaba minute 15 watlingei da bell piduna ayuki pung 10 taba matamda exam hauki panba yabadi manipur gi hauzik oiriba fiva masina mahairoi kaya ningthina mahai masing tamba fangdabadagi mami amadi adumak taki masina mahairoi kaya kumja listing aniga kunmarigi exam asi promotion pirakadra haibagi chingnaba fawba laiki adumapu laibak faduna exam asi budi ngasidagi hongdokhrei exam asi ge aroiba matam fawba exam asi tangdu leitana pangthokpa haibasi miyamgi apambani adumapu miyamda mi paiba amadi miyamda adumak leiri loinana government school da tamliba mahairoi sing irang asina maram oiduna ningthina mahai tamkide haiba yai Punamakta maigidagi sarkar gi maigidagi aduga manipur gi miyam gi maigidagi yafa pawjer pijari ji manipur gi thoi beirang maruk sida akhoi asigi mirol amade tungi mirol gi phanana ba thawa inkhang su lepa yadabanina anu manipur gi miyam da ina appeal tawjening basi adugumba isa singi laibur lepa doriba yamna lurba skumba class 12 gi exam matam asidai makhal amatagi irang ban blockade aduga angang singda mipaibe aba thakatpe aba magi lairik ki lamda lairik pabada akai bapi gado makhala matagi thabuk thong sing to bidana ba in appeal tawjari aduna amuhana manipur gi miyam da maruina asugumba satra satri kaya na saruk yabana thagado riba class 12 ki parikha sidaida mangol pibi ba mayam chandra makoibo अखोई तुंगी लंबी दमाय पापा ओइननबा अखोई मंगोल पेमिनसी अदुना अखोई सरकार की साइट की सु यारिंगै पामदब थोगुसिंग थोकनबा सेक्शन ब थबक थौरम सिंग अखोई अयामन सु लोखले अदु होजिक सु लोखत लेप्त्री अदु मयाम पुनमगना अंगांग सिंग सा सिंग सिबु परीक्षा थाबद शांति लेना फजना इम सिंग थाननबा मंगोल ओइननबा अखोई पुनमगना ईश्वर खुरमिनसी लोइनन मंगोल पेमिनसी हाइदनाई याफा पाउजेल Mangol Pausgil aduga Satra Singh Punamakta Mangol Oibu Oibu Haidana Site Hajri.